ꯑꯔꯣꯏꯕ ꯄꯥꯎ ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯆꯪꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ ꯁꯤꯑꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯥꯏꯈ꯭ꯔꯦ naga taba mafam singda agitation chathadanaba hanna haikhrabasu madubu thawoidana rally chachilakpa tasinadana tawgiyaw tawbuni santi bu pamjaba naga singbu thawoidaba amadi asonbu oina uraktanaba NPO na khangankhre Mukhrumdari notice window TV ki nimidangi manipuri paw meeting tabidi besingbu surbala mairem bam taramna okchiri hojik miyamda paw muja khaina bizari haukiba tha asigi September gi tarik amada laibak thiba thodokta laikhidrabi ngangbam surbala gi JC amasung imung manung gi miyoi singa chief minister ga unaduna wari sakre ngasi chief minister secretary ta unaduna wari sabagi mifam aduda chief minister na laikhidrabi gi imung manung gi awabada saruk yaki amadi thodok adu hakchina lawi lenga ki maikai degi matik Meeting changduna maral laibasingi mathakta action lakhutkan haiba wafam sing phongdokre hairi amasung JC gi maru oiba member singa unaduna akuppa warol kaya sanakre haina source amada panli adumoinamak kari karamba khongthang sing paikhalakadage haibadudi phongdorakpa leitri panbayai ngangbam surbala fayeng PhD manaktagini mahakna mapamda lakpada kuki khulai paiba singna drone bombing amadi nongoi sijanaduna landarakpada mahaki machanupi amadi atai miyoi mapan henba asok apan nangki amadi ngangbam Surbalana makokta nomoina panbadagi laikhidabane The Naga People Organization NPO na thadorakpa press statement amada Naga ge territory da lansilakpada section naba khanghalakli statement asi August ki tarik 19 da namduna peace rally ama chatkhiba aduga mari leinana phongdorakpani Kuki Student Organization Sadar Hill KSOSS na namduna chatkraba peace rally adugi matungda phongdorakpani makhatana naga taba area da namduna protest rally chasilakpa tangkak mayam ama lansilakpagi thawong sing asina matang kuina naga singna khangduna leirakpa si khangbagi pangal leiraktre masibu naga da phongna singnarakpani haina hairi amadi naga taba mafam singda agitation chathadanaba hanna haikhrabasu namduna thawoidaba amasung tasinadana tawgiyaw tawbani hairakli masina takle madudi kuki singna makoiga yumlo nariba singa santi leina punna hingminaba pamde haibani santi bu pamjaba naga singbu thawoidaba amadi asonbu oina uraptanaba NPO na khanghalakli Chatliba tha asigi tarik anida Thobal Turenda tawtharakhiba hakjang adu Tulihal water supply manaktagi Imtiaz Khan chahi kun apokpa Nazir Khani haina masakhangba ngamkhrei thawai yawdaba hakjang adu da yawramba imung manunggi photo amadi laikhidraba mioi adugi masakhangba ngamkibani hairi misesiga mari leinana Tulihal Idiga Youth Development Organization form kiba miyamgi oiba mifam amada pung nifunipan gi manungda atumba langla langjin puthokpidrabadi miyamgi oiba akanba khongjang ama changsilagani loinana Andhra Kendra gi MLA Syam Kumar gi kuthangda Chief Minister dasu memorandum ama pisilagani hairi Haukiba numita Khurai Maira Paibi Apunba Lupna Kuki Khulai Paiba Singna atek chatharakpada mitam kaya hat pai yaningde haiduna miyamgi rally ama chatkre rally adu lamrong bazar dagi telepati romda laklaga subam lekai fauraga Janims Road laklaga lamlong ima kaithel fawpa chatki maya paibi amana phongdorakpada mitam kayana mama mapa macha kaina bagi maicha khangbada pendaba phongdoknaki lengakna athubada meeting changduna lan asi loisinbiu haina appeal tawki mitam hatpa yaning de Modi government ki meeting yaning de Central Paramilitary Force lokthou drone bombing da chenaba sing cherakpiu khungakpa phaba yaroi Delhi da kuki gi office saba yaroi ima kaithel da thawai usitaba police lokthou haiba slogan sing lauduna rally to chatki Equina Sindari Bamerani Lesi, Equai Makaida Lady Bamera by Visina, Amaka on the Yarakanda Singapani, Maru and Nasi, Yamaka Kamo Soba Mamasina,
nahan ekoi ikhang khangong da pakta ekoi etek tarpa kuki narco terrorist singa etek tarpa da nupi mama masa amasue aduga ekoi kun ngapa lekai da laiba ekoi micham amasu sire ekoi nupi amasu sire loina ma numitu da ekoi ikhang khangong da mai tharapa aduga kuki narco terrorist singa ekoi drone bomb etek tarpa se ekoi thamoi se sona nuai da ekoi hawi digomba chathara liba thawang singa si nongala kan da ekoi senjam sinang da chathare kadang ban thana pokri sinang ko matang matang mayam ama ngasing ngasing mata babak sauda ekoi ngomai kathara ini sigum mama yam sing ekoi mama mo aina ekoi gi nupi mo aina ekoi kambaina ekoi gi isa kaina raba mama kaina raba mai mapuri ba kaina raba nupi kayama koi ngasi maitai le ba se da ekoi kayam uba pambiri ge habisne ba koi sarkar anjani ngi je ngasi gi yam lu raba awong isam sam jaba nupi ma koi mabang da lapada yam da nuai ta ba thong tok ta sigim ja koi thamo se na nuai ta ba phawi sigum ba kaya singa se ngasi sarkar na miyeng sammi raga central government na tunin na laiba je laibi gano ekoi miyeng sansan bira du manipur da ngasi narco terrorist na sahi ani farak to raba je lan chathara ko je ngasi central government sina kari gumi mata thawang narak ta je ngasi athuba ma tamda narco terrorist na maru phang na muthal la kan da ngasi ekoi gi lan je niwani ba bokona chathara iba lan je niwani maru phang na manipur gi narco terrorist ki sing je muthal piyo hai ba je ekoi gi mera pai bi singsina koi sangjal iba rally se maru ana sigi pandam da sanjan jarapon Modi government ji miye central military force front movement da sina busi Imphal Dimapur National Highway 29 gi Kohima amasung Dimapur ani ki marakta chauna lambi ningkhai bada mioi taruk sire kayama sok apan nangkre ching ningkhai bagi thodok aduda laikhidraba singi masak maming khangba ngamle hairi pochai malpuba gari sing atopa lambi amada tharaknaba thorang tore miyamna awat pa leiragani khanduna dakar oiba changdagi hena leisinduna thambiganu haina district administration a khangankre Jiribam district ki Borobekra subdivision ki manung chanba Jakura-dhor Kaithel da hana Borobekra police station da OC oiramba thabaktagi potharaba Sinam Bipin Singh gi ka ahum leiba yum ama mi leitabagi tanja lauduna kuki khulai paiba singna tumna mai tharam lei thodo odo ngasi ayuk nongalamdai pung ahum makhai rom taba duai da thokibani hairi yum mai chakpagi paw fangbaga manak nakpa khunja singna mai kanaba hotnaki adubu matam thengtakibana kanba ngamkhidre haina khunja singna fongdorakli ningsing bigai Borobekra subdivision da CRP AR na chingba personnel sing kaya thamduna leiribani irang matam khara lepluraba matung amu yum mai thaba horakli basina mafam aduda leiriba maitei yum sing security personnel sing na meeting changhaningbagi apamba fongdorakli si sabi pingi kan oni kana dalai ba ye jogar ba jamun dalai ba sini jadi kalau belum je mau cara konten dengan kau ibu proses yang jauh dulu Milih kita kan ini Manipur Muthat Pai Yaroi Haina Poire Leimarol Mera Paibi Amadi All Manipur Women's Volunteer Association na Khuyarthong Andalon Kaithel da wakat mifam fangkre Manipur Bill and Other Construction Works Welfare Board asi mioi kharagi sendan fam oire haina Valley and Hills Labor Group Manipur gi maikai degi fongdorakli loinana handake assembly mifam da minister na pi ki ba paukhum khudak tegi thabakta onthokpina ba Valley and Hills Labor Union gi maikai degi hairakli su normally ba miyam gi yaifa ba khradang pina ba lingduna leiriba board asi rajniti gi khutchangduna phibam sathina sokle maramaduna loisang asida politics sangbi gano haina su labor group na taksilakli panduna leiriba anoba register tobagi thabak makha chathaba yahanbiu construction labor singi pifam thokpa kumjali singani ga 33 amadi lisingani ga kunma thogi benefit singi return pithoktana leiriba asi khudakta pithokpina ba group ki maikei degi taksinlakli ngasi milal Assam amadi maifa gi lamjing makha da kunmapan suba meitei meyek tambi
takpi tambibagi thoram ama Kasar district Assam gi 𝗩𝗢𝗥𝗑𝐍𝐞𝐰𝐬 𝗔𝗢𝗪 English School da hongdokre hongdokpagi thoram aduda ꯅꯤꯔꯟꯖꯟ ꯁꯤꯡ ꯊꯥꯡꯖꯝ ꯄ꯭ꯔꯁꯤꯗꯦꯟ ꯋꯥꯏꯐꯥ ꯁꯦꯔꯥꯝ ꯍꯦꯔꯥꯖꯤꯠ ꯄ꯭ꯔꯁꯤꯗꯦꯟ ꯃꯤꯂꯥꯜ ꯑꯁꯥꯝ ꯅꯣꯡꯊꯣꯝꯕꯝ ꯕꯤꯅꯣꯗ ꯏꯗꯨꯀꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯤꯂꯥꯜ ꯑꯁꯥꯝ ꯁꯕꯤꯔꯎꯗꯤꯟ ꯈꯥꯟ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯐꯥꯅ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯥꯏꯁꯇ ꯐꯝꯈꯤ ꯊꯧꯔꯝꯒꯤ ꯋꯥꯍꯧꯗꯣꯛꯄꯤꯔꯗꯨꯅ ꯃꯥꯏꯐꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯥꯡꯖꯝ ꯕ꯭ꯔꯣꯖꯦꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯗ ꯑꯁꯥꯝ ꯂꯩꯉꯥꯛꯅ ꯏꯃꯥꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯍꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃꯁꯨꯡ ꯃꯌꯦꯛ ꯃꯥꯡꯖꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩ ꯃꯌꯦꯛ ꯇꯝꯕꯤꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡꯊꯦꯝ ꯖꯣꯏ ꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯖꯤꯔꯤꯕꯥꯝ ꯒꯤ ꯑꯃꯇ ꯉꯥꯏꯔꯕ ꯍꯣꯁꯄꯤꯇꯥꯜ ꯒꯤ OPD ꯑꯃꯗꯤ CMO ऑफिस नुमित हुमनी गे हॉस्पिटल मॉनिटरिंग कमिटी जिरिबाम 𝐻MCJ ना थिंगजिनख्रे ममांग था गे अगस्त के तारीख 5 दा हॉस्पिटल मॉनिटरिंग कमिटी जिरिबाम 𝐻MCJ ना पॉइंट मरी यावबा मेमोरेंडम अमा ऑनरेबल हेड मिनिस्टर दा DC जिरिबाम की खुथांग दा खुदसिनरिंगे चेरक्ता नुमित इकान कानादना डॉक्टर अहुम CMO यावना ट्रांसफर तौखिबगा लोइनना महुत थाबीरक्तबगी मयोक्ता 𝐻MCJ जिरिबाम गी मिहुत सिंह इम्फाल दा चतुना मरी लेनबा हेल्थ डायरेक्टर स्पेशल सेक्रेटरी हेल्थ अमदी हेल्थ मिनिस्टर यावना उनदुना वरी सानरबसु मटिक चाबा पाखुम लाक्तबदगी वकत मिफम तौदुना हाइजरबसु ताबीरक्तबदगी ngasi सेप्टेम्बर की तारीख मरी कुमचालिसिंग अनिगा कुनमरी दा 𝐻MCJ गा जिरिबाम दा लैरिबा तोंगान तोंगान बा कांगलुप सिंगी मियोय सिंग यावना ngasi अयुकी पुंग 12 ताबदा 50 bedded hospital जिरिबाम गी OPD सोलोनसन बगल लोइनना CMO ऑफिस सोलोनसन की बने हाइरी बा डिमांड सिंग असि नुमित हुमनी गी मनुंगदा पॉजिटिव रेस्पॉन्स पिरक्त्रबदी मसिदगी हेना कनबा खोंजंग अतै चंगसिनबा सेम सादुना लैरे हाइना फोंगदोरक्ली हौजरोबदा मरोइबा पावमुखना पिजरी ꯂꯩꯈꯤꯗ꯭ꯔꯕꯤ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯁꯤ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯦꯖꯤꯇꯦꯁꯟ ꯆꯠꯊꯗꯅꯕ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯗꯨꯕꯨ ꯊꯑꯣꯏꯗꯅ ꯔꯦꯂꯤ ꯆꯠꯁꯤꯜꯂꯛꯄ ꯇꯥꯁꯤꯟꯅꯗꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯕꯅꯤ ꯁꯥꯟꯇꯤꯕꯨ ꯄꯥꯝꯖꯕ ꯅꯥꯒꯥꯁꯤꯡꯕꯨ ꯊꯑꯣꯏꯗꯕ ꯑꯃꯗꯤ ꯑꯁꯣꯟꯕ ꯑꯣꯏꯅ ꯎꯔꯛꯇꯅꯕ ꯈꯪꯍꯟꯈ꯭ꯔꯦ ngasi goina notice melo tv na sandok chaba numidangi manipuri paw miteng tabiri bising bamuka hana khurumjari ngasi da makadi matang asida paw loijare miyam bamuka na khurumjari Step into a world of endless possibilities with 18 dynamic faculties and 180+ courses. Unlock your potential with industrial-ready training and placements. SGT University, empowering tomorrow's leaders.